अहानबदा मरोइबा पाव मणिपुर के अचौबा कुमई अमा ओइरिबा निंगोल चाकौबना लाकपदा चीफ मिनिस्टर ने याइफा मंगोल पिरखरे Ziri News Network ZNN asina Manipur State asigi pauni singbu pukning thogat pa oina award ani pigadawi amadi haukiba pung kungamari asida nauna COVID-19 positive oiba mioi chanipan ga kuntra thegna khrek mioi amana laikhibe Mayam Bukhurumzari, PONYTV ki nungthilgi Manipuri pau mityeng tabiriba pumna mapu taramna uchari hauzik pau sandukna pizari. Manipur gi achauba kumhai ama oiriba ningol chakubana lakpada Chief Minister N. Birenda lamdam asigi ningol singbu yaifa pauzal pirakli. Lamdam asigi hiram khuding makta nupi oibisingna laukhiba achauba thautang kayagi matangda mahakna singthaki. Amadi Manipur gi hawgalakliba naha singbu tamthiraba nisagi ipaktagi kannaba iramdam asigi nupi singna lauriba thautang singbusu ningsingduna Manipur gi mera paibi singna ahing tumdana macha masu singbu kadaida soikhi kadage haiduna sangkiba kaya busu singthaki amadi lamdam asida khundariba furup khuding makki ningol singda chakau bagi yaifa pauzel su piki tapna sapida ningol chakau buna lakpasida aina Manipur gi ima ise isel miyamda yaifa pauzel pije bagal oinana aikoi gi pothokna aikoi busat takseba aikoi gi pothokna aikoi gi senmilon oibagi sanabi haukhrabanina hantak gi ningon chakau busida su mapan gi potta mipan tangdana aikoi gi puthokchariba state sida puthokchariba potlam sing adagi moma gi makhada organic ki puthoiba masigi mayam sina mahut sillakanda mapan gi potlam sing sininabi danabasu aigi maikai dagi ai ima singda isan singda ise singda appeal tawjari na sugumba nungairaba nungsikraba numit asida singtam khaidana babung mopa punamangna mase machan sing mama singbu nungsi sanana sakchara ama saminraga kobiraga adugumba isorgumlabi laigumlabi ima sing isan sing ise sing adudagi punsi nungsangna laibaga si ingna sikna tapna aikoi amatoina chingmi tami naidana aikoi punna himinaba yananabagi blessing ado isan singdagi ise singdagi ima singdagi aikoi nupa oiba singna lahausi haiba numit asida gari thauba lambi satpa matamda speed tapna sapidana asoka pan yaudaba aduga ingna singna mabung opa singi mapa masan singi mache singi apunba nungai minaba bor pinabagi numit ama ohensi haidana haijaraga mayam punamukta amukka hanna ima sing isan sing ise sing na khoi gi mapandagi ngasi Manipur ingna chingna leiba aikoi ngamjare matam punamukta aikoi bor pibiu aikoi lamjang biu haidana ningon chapu bola ku mari leina miyam dai yakha paugel su pijat Moirang Kendra gi MLA TA Santina chahi sige ningol chakobana lakpaga iroinana leibak miyamda maru oina ningol oibisingda yaifa pauzal pirakli mahakna phongdokhibada malemgi mafam kayada choina khundaduna leikraba ningol singna chahi gi amuk lakpa ningol chakobada mabung mopa singna chak chara ama chaminaraga ngamjaba khudol kharadang tamduna harau tayamba phongdokpaga loinana nupi oibisingbu mapung fana ikai khumnabi baga loinana awangba thakta thambiduna nupi gi wathok lanthok leitaba khunai ama oira sanu haina phongdorakli Yangai kinini panba ningol chakauba kumhaina lakpada lamdam asigi miyam maru oina furup khuding makki ningol singda social and cultural activist RK Megan Alai Sanaya mena yaifa pauzal pirakli lining laisol amataga mari leinadaba maitai furup ki khwaidagi chawba kumhai asi ngasidi maitai khaktana furup khuding makki kumhai oirakpa asimak chawthok chaningai ni haina mahakna nungaiba phongdorakli mahakna makha taraduna furup amakhaktagi kumhai oirambadagi Pakistan na pangthorakpa Asia lamdam asigi national culture ama sagatpada chawna mating oiragani haiki kumhai asida natana lamdam asida yelhaungai dagi khundaminaraklaba furup singi achauba kumhai sing khudam oina naga singi luingaini amadi thadau kuki singi chawangkut na chingba kumhai sing asisu Manipur pumbagi kumhai oihanduna national culture sagatnaba punna hotnaminasi haiki
mabung maupa amadi mache machan singi marakta afaba mari thamhanliba kumai asibu khudol pot ki hidana baromda chatkumsi kumai asigi nunggi oiba wahan thok asi khudol pot tambanate machin maupa ge mari adubuni haiki nakalamoromda khunai amagi chaukhat thorangda mari leinana chathaba fund drive oidabana mioi kharana sendan lambi oina siznariba lagaw asi ngasigi khunai na saugatfam thokte haina mahakna fongdorakli Manipur khunayda machi floki khwadagi chaw kumai ma oiba ningo sako ne lemeli sida Manipur da khunda meneriba flupsa khunmaki ningo singkhomda pa singa jeli jaba chara ka lokoi chamina na harau fam na harau fam magi ne sida ayak ne ka pause bizeni ni ya khunma no ai ne go bio done na ningo sako gi kumai festival asiume ne na pa khunkadan and for looking with the Magi Fruit, particularly culture and Masse, pre dominated of fruits are Maki culture and in Araqua. I believe a Punba composite culture and very sector was a massive development. Amani, a massive premium, Punna, massive Wakolo, sister, massive coming now. So, Manipuri forum, at the issue, Aluba, Miam, Punmaki, from Punmaki culture sector. So, ngase Ziri News Network ki Editor in Chief Seram Herajit Singh na thadorpa pau amagi matung inna Jiribam ge Ziri News Network ZNN News Agency asina Manipur State asigi paumi singbu pukning thogatpa amadi media bu chaukhat naba hotnabagi pandamda ZNN na paumi singda award ani pigadori award asi November gi tang kunda ZNN ki taragani pan suba mapokumon thoram da lanthokani pigadoriba award asi Ziri News Network ZNN ge Chief Advisor su oiriba loinana BJP State ki General Secretary Oibatanatana Manipur Building and Other Construction Worker Welfare Board Government of Manipur ki Chairperson su oiriba K Sarat Kumar Singh na mahaki laikhidraba mapabong Kekrebam Sanaton Singh mingda kachaba award ni award asida sale oina lupa lising tara citation ama memento amadi shawl amasu yauri award asi chahi ani leiraga pigani award asigi damak Jiribam district tagi khwaidagi faba paumi ama amadi Jiribam district nataba Manipur gi atai district tagi paumi amada award asi pigani award asibu piba yaba paumi manga nominate tobina ba All Manipur Working Journalists Union Editor Guilds Manipur Hills Journalists Union amadi All Jiribam Working Journalists Union da cherol thaduna haijakibasu laikre award asi final paumi amamam khandabagi process oina nominee manga adudagi Gen N gi award committee na paumi amamambu finalist oina khangani committee gi warep na aroiba oigani masida Manipur gi media singi apex body oiriba sing award asi pinaba khotnabada angamba mateng pangbiduna hena afaba tunggi media person singbu pukning thogatpa amadi chaukhatnaba angamba mateng pangbirakani haibagi thajabasu Gen N na leijai maramaduna mari leinaba authority singnasu mateng pangbiu haina fondorokli Manipur State की Ziri News Network Jiribam Gleba News Agency asina Manipur gi khwaidagi phaba paumi ani khakpu khangalaga ekoina award pinaba thorang tawjari haibe award asi Jiribam district gi khwaidagi phaba paumi amadi Manipur dagi paumi ama khangalaga koine media singbu Manipur leba media house singbu afaba mating leba media mam oinebi damakta haibe award asi pinaba thorang tawjabani award asi lagiba November gi tang 19 suba Ziri News Network ki mapokumon thoramda pigani Manipur State Sumang Lila Council na Sumang Lila gi saknai raba saisakpa top upokpidagi longjam khamba mitai na laikhidabada state ki thakta shraddhanjali kattuna awaba phongdokpagi thoram ama ngasi pangthokre thoram asida Sumang Lila Council ki Vice President L Tomba Singh Sumang Lila Council ki Award Committee ki Chairman Khetri Jugindro NSD amadi PH Gunachandra Sharma Lifetime President Sumang Lila Council na Mithunglen Singh oina amadi Sumang Lila bun CBba Artist Singh Member Singh na saruk yakhi Manipur State Sumang Lila Council ki Lifetime Secretary Sagrapam Hemantana thoram adu taramno okpagi warol thamkhibaga loinana saisakpa longjam khamba mitaina ngalingai matamda Sumang Lila gi damak kathokpiramba kayabu singthaki Sumang Lila bu matam amada awangba thakta pukhatnaba hotnabada achauba thodang lokhiba kayasu ningsingki thoram asida Sumang Lila Council gi General Secretary YUMNAM Nilachandra na haikhibada Sumang Lila gi damak kathokpiramba singna laikhidraba matamda state ki thakta ikai khumnaba utpa haibasi Sumang Lila kannaba
Ihau Sagatpa Council asigi calendar thoram amani loinana khunai asi kannaba thodang singi manungda lila kannaba ihau asisu amani haibada haiman bathok loi haiki mahakna leikhidabada sumang lilagi fampakta achauba ahoba ama lehauragani haiki baga loinana lehauriba imung manunggi awabada su sumang lila council na saruk yari haiki Laibak ama chaukat naba hot nabada isagi culture amadi tradition yaudana financial value khaktana chaukat pa yaroi haina Khetrigao AC gi MLA Sheikh Nurul Hassan na fongdokre wafam asi lamdam asigi ariba art ama oiriba thang tabo yokhat naba hot nabada natana malemda lamdam asibu masak takpada achauba thodang loriba Huyen Lalong Manipur Thang Ta Culture Association Irilbung ki chahi humfugamari suba mapokumon thoramda fongdokhibani ngarang Irilbung da leiba association asigi sanglenda pangthokhiba mapok Kumon Thoramga Mari Lenana, India Government ki Ministry of Culture ki CFPGS ki Makhada Association Asina Putok pa ta Khausarol ki Saruk Oiriba Achiever Ani L Asharani Mayang Lambam Pravin Kumar Fellowship Honor as Abung Yauna event kayada Makok Mathang Tarak Club Association Asigi Mahiroi Singsu Achamba Khudol Tamduna Ikai Khumnaba Utki Paugi Marathat na tin break amatang lominasi Yangai di nini panba ningol shingi lumit ningol chakau banalak pada landam asigi ningol singbo PONYTV gi makai deki yai khapau sel pijai ningol chakau ba kumhina lak pada nungai phaba wata padaba tangdu leitaba amadi nungsi chanaba lamdam ama oiwa oirasanu haina thomnijari ngamjaba mathel khara langjaduna chara chindaminaraga mama mapa amadi mabung opa oiba singa amuka henna mari chetsinaba yaibi marang kaiba oirasanu PONYTV wish you a very happy and prosperous Ningol Chakoba 2022. Breaking matung dataram nokchiri makhataba pau pizari Demand Committee on the Construction of Ethnic Heritage Park Kaibulamzau na Thadorakpa Cherol Amada Haukiba October gitang Taratarukta Educative Body Oiba Club Sing Maira Paibi Ima Sing Miyamna Yamna Kupna Munna Khanaraba Matungda Haukiba Jundagi Hauduna Sangai Festival Heritage Park Sabaga Mari Lena Sem Kiba Demand Committee on Construction of Ethnic Heritage Park Kaibulamzau Ngasidagi Muthatle Letterhead Amadi Masiga Mari Lena ba Kuding Mak Chatnararoi Karigumba Makhataba problem Thokpada Committee Gamari Amata Lainaroi Haina Cherolasina Panli Manipur petrol amadi diesel gi mamal district khara da hengat henda laiba thengnaki Senapati district ki oina mamal hanthare amadi Thobal district ki oina di mamal hengatle atai atopa district singi di thoidokpa hongba laiba thengnaki di Senapati district ki oina petrol liter amada paisa nifumapan hanthare amadi Thobal district ki oina di paisa manga hengatle masina maram oiraga Senapati da petrol liter amada lupa chamaga amad 10 taret ama laiki amadi Thobal da na petrol liter amada chamaga amad 10 mari ani laiba Naki. Nakalama Romda Senapati da diesel liter amada paisa nifu mari hanthare amadi Thobal da paisa mari hengatle Masinamaram Oraga Senapati da diesel liter amada lupa marfu taret dasmik manga mapan laiki amadi Thobal da liter amada marfu taret dasmik ahum ani leiba thengnaki Tripuragi Airport Police Station Manung Chana Laiba Sanargaon Davada Ngarang Athengmada Kanglup Ani gi marakta nongmai kapnarakpadagi mioi ani sathina sokre hairi soklaba mioi ani adudi Sanjay Das amasung Haripada Das kawi makoi asi Natun Nagar area dagi ni hairi report amagi matung inna mioi sing aduna automatic pistol sisinaduna nongmai ahum mari rak kap khibani hairi Thodok asigi matangda pau fangbaga Airport Police na mafam aduda changsinduna yengsenbada yamlaba kapthokraba nongmai marugi maning sing taduna leiramba thengnaki hairi report asigi matung inna soklaba mioi ani adugi manungda amana makhongda nongmai maru pankhibani amana makhong
soklaba ngapigani soklaba mioi sing adu hospital da layeng li hari thodok asi thokthringai mangoinana soklaba mioi aduna sanargaung da chak chanaba changlak khibani hari amadi mafam adudagi hek thoklakpaga nongmai kap sinlakpani hari thodok asigi matang da police na case ama lokhat khre amadi mioi ani pravankar gos amadi santosh das asi thodok asiga mari leina usa bazar dagi fagat khre amadi ngasi ayuk court ta puthokre hari Tripura के दलाई डिस्ट्रिक्ट मनुंग चना लैरिबा गंदाचरा सब डिविजन की जगह बंदपुरा द लैबा बिजनेस मैन स्वापान देबनाता आइन थिंख्रबा NLFT न थांगज निमित्ता लाख मंगा की डिमांड तौरकपदगी मिपाइबा पोकनख्रे स्वापान की मतुंग इना थांगज निमित्ता हाइरिबा डिमांड लेटर असी महाक की दुकान दा थनंबनी हारी पुलिस तगी फंगबा पाव की मतुंग इना हाइरिबा डिमांड लेटर असी सासिनबनी हारी अमदी मसीगा मरी लेनना इन्वेस्टिगेशन अमत चथरी हाइरी तौदो असीगा मरी लेनना SDPO बापी देवर्मा न फोंदोखिबदा डिमांड लेटर अदु NLFT दा थारखिबनी अदुबु मदुदा इरिबा चेरोल सिंह अदु चिंगननिंगाई ओय अमदी सासिनबा मसक खंगदबा खरना लेटर असी थारकपा ओइरम याय हाइना पानरी मसीगी मतंगदा इन्वेस्टिगेशन चथबा हौरे हाइरी अमदी NLFT की मिंगदा थारखलिबा लेटर असी सासिनबनी मरमदी लेटर हेड असी कलर जेरोक्स तौबा लेटर अमनी हाइरी Union Health Ministry की डेटा की मतुंग इन इंडिया दा हौखिबा पुंग कुनगमरी असिदा नौनो COVID-19 पॉजिटिव ओइबा मियोय चनिपान कुंथ्रा थेंगनख्रे अमदी मियोय अमना लैखिद्रे मसिगा थारगा हौसिक फावदा लाइचेट असिना मरम ओइरगा लैखिदबा मिगी मसिंग पुन्ना लाख मंगा लिसिंग कुनगनिपान चमापन मरफुमाथोय ओइखिबगा लोइनना पॉजिटिविटी रेट न चादा दशमिक तरुक तरेट ओइखी अमसुंग फगतपगी चांग न चादा अमा दशमिक तरेट तरेट ओइखी हेल्थ मिनिस्ट्री की मतुंग इन्ना हौसिक फावदा लाइना असिदगी ngakthoknaba लेबाक असिगी ओइना क्रोर चनीगा तरामापन दशमिक मंगा तरेट हेना कोविड वैक्सीन कापथोखरे हाइरी अरोइबदा मरोइबा पाव अमुहना पिजरी मणिपुर की अचौबा कुम्है अमा ओइरिबा निंगोल चाकौबना लाकपदा चीफ मिनिस्टर याइफल मंगोल पिरखरे Ziri News Network JNN asina Manipur State asigi paumi singbu pukling thogatpa oina award ani pigadawi amadi haukiba pung kungamari asida nauno COVID-19 positive oiba miyoi chanipan ga kuntra thengnakre miyoi amana laikhidre matang asida PONYTV gi nungthil gi Manipuri paw loizare ahenba paw ga loina na nubidangi pung manga da mu miting taminasi